Maru Oiba Pau BJP North East ki Coordinator MP Dr. Sambit Patra ngarang BJP amadi NPF ki MLA sing unaram laba matungda ngasi ayuk atopa luching bakayaga wari sanarunaba kangpokpi tamna amuk chatre Political gi charang na fibam ama lairingai charakta mathau tauriba Indian Administrative Service IAS Officer Taramathoi amadi Manipur Civil Service MCS Officer ani gi fam hongdok hongjin nauna taukhre Tongan ba mafam ahum dagi lona thingkraba lalhulu KCPPWG gi lalhoba nupi ama yauna punna miyoi nipan khusuk khulai kayaga konana security force nangarang fagat pangamkhre Amadi matam chadana ikhang khangaudana akanba nonglei nungsit yauna churakhiba nongna maram oiduna Andhra Pradesh ta miyoi tara laikhidre lawfam kaya amanga ta thokhamkhre Kurumjari ISCOM media bumi eng tabiri ba khwai punamak poi pinkyo kramna taram nokchari pungja sifau bagi marui ba pausing pizari Numinini gi khongcheta Imphal da thunglakhiba BJP ge wangang loi loinena party asigi awang nongpok ki coordinator oina thabak puri ba MP Dr. Sambit Patra ngasi ayu kangpok pi da chatuna mafam adugi luchingba kayaga unakhre adumakpu haujik faubagi oina mafam aduda mahakna kana ga unakhibage haibagi chapchaba pau fangbadi leitri Nakala maromda MP Dr. Sambit Patra na ngarang numidang tongan ba Naga People's Front NPF amadi BJP gi MLA yauna punne MLA taraga mathoiga Hotel Imphal da unakhi Dr. Sambit Patra ga unaraba matungda MLA sing aduna paumi singda phongdoklam kiba wafam singi matung inna Manipur gi amata ngairaba National Highway ani asi mahusagum athingba yaudana hangdoktuna chathok chasinda apanba laihandaba haiba wafamda wari sanakhi hairi Atopa wafam amana Manipurda matau karamna amadi athuba matamda mahusage punsida hanjillakna bagi matangdasu wakhanakhi hairi adumakpu thajaba yaba pau amagi matung innadi haujik Manipurda lairiba political gi charangnaba amadi political party amatagi oiba leingak leitribana ngarangi unakhiba adu Manipurda amuk hana miyamna yaba popular government ama athuba matamda semnana ba hotnabagi matangda wakhanaramba yai haina thajanari ngarang ayu Kolkata dagi Imphal da thunglakhiba MP Dr. Sambit Patra ga numidang wairam Hotel Imphal da unakhiba MLA sing adudi Naga People's Front NPF ki MLA Kasi Vasum Losi Dikho Awangbau Niumai Laisio Kaising BJP ki MLA KS Ibomcha Karam Syam Sapam Keba L Susindro T I Syam Kumar Dipugang Mai amadi MLA Prem Chandrani Panbayai madudi ngarang MP Dr. Sambit Patra na Imphal da hek thunglabaga helicopter tongduna Churachandpur chatki mafam aduda mahakna Churachandpur Assembly Constituency ki MLA LM Khaute Thanlong Assembly Constituency ki haujik naduna lairiba MLA Wangjagin Walte loinena Zomi Council gi Chairman Wumswan Naula kasu unakhi Tungda Imphal da hek halakpaga hanagi Chief Minister oiramba Nongthombam Biren Singha Luwang Sangbam da leiba masagi yum da chatuna unakhi masigi matung tarakpada Brahmapur Vaigepati Laikai da leiba Speaker T.I. Satyabartagi yum da chatuna unakhi Yaragati Nasai wasingche si hangdon bio aruga open da gan pai no kotra salise sima de yamna fil tawre bam se adu that is law and order se think improve lai na to bio President tham da parosa lajare am thaja lajare but still akone pamba khagi expectation do yau da bagi yahon bio hajabane mangi mungai da ngak se to na bane aduna sigi center gi nasa hawai tu se sigi angko pio ado pio bis akan tadi government lakani ai bonus bis lakani government ji si dengan lagi ada si kemeam si orang ni MLA meam je koi hang aki mai pin bagi foto orang ngak tadi koi sama ni amal tadi si all from one family mungkin lagi juga mengai itu konflik karena saya ni si pernah sakit lakan untuk ni mau dia ni settle orang ni jadi koi masih hang lagi koi na kadang dah leh karena penting saya si orang tu fatih nama settle na pai yang tanah pai itu juga bawa tu dia lah itu kalau nak ayam tu kan nampak tu jadi hang mengam je si hang mengam je ni lah si hang mengam je jadi
कि हादगी सरकार से सेम आशा से उबो फंदे सेंट्रल तक लाई पादम दी पीस थमनबा अमग मी असना गवर्नमेंट थुना फॉर्म तौनबगी अदुम पादम सोइन वरमने खले दो अखोय मसु मदु आशा दा लै लेंसा हाइजबदो साबे तु हांदोकपीबा अदो यादबसी असनबीबा अदे इंडिया से सेकुलर डेमोक्रेटिक कंट्री प्रधान सेंटर सरकार अमा अंदर प्यार थमकांदा समाय थमसी नुवाइति सरकार सेंबियु हाइबगी प्रेशर हौजिक लमदम असिदा पॉलिटिकल की चरांगनबा फिबम अमा लैरिङै चरक असिदा लमदम असिदा प्रेसिडेंट रूल थमदुना लैङाक चलाइरिबा असिना ngarang लैङाक असिदा मथौ तौरिबा इंडियन एडमिनिस्ट्रेटिव सर्विस IAS ऑफिसर तरामाथै अमदी मणिपुर सिविल सर्विस MCS ऑफिसर अनिगी फम होंगदोक होंजिन तौख्रे मणिपुर लैङाक की अंडर सेक्रेटरी डिपार्टमेंट ऑफ पर्सनल DPM Ravichandra खुदियक पीदुना थोखिबा ऑर्डर अमगी मतुंग इन्ना निंगथौजम जियोफ्रेना कमिश्नर कम सेक्रेटरी सोशल वेलफेयर कदा वाटर रिसोर्स अमदी CEO मिदा पाइरगनी रॉबर्ट खेत्री मयुमना सेक्रेटरी माइनर इरिगेशन अमदी सेक्रेटरी मणिपुर लोक आयुक्ता पाइरगनी कृष्ण कुमार स्पेशल सेक्रेटरी पावर अमदी मैनेजिंग डायरेक्टर MSPDCL डायरेक्टर नेविदिता लारेन लाकपमना डेप्यूटी कमिश्नर इम्फाल ईस्ट ओइरगनी L Bikramna डायरेक्टर टूरिज्म थौबाल की DC ओइरंबा A सुभाषना सेक्रेटरी DP होम अमदी डायरेक्टर इंस्टीट्यूशनल फाइनेंस पाइरगनी DC इम्फाल ईस्ट ओइरंबी खुमनथेम दाइनाना डायरेक्टर ट्रांसपोर्ट अमसुंग सेक्रेटरी वेटनरी एंड एनिमल हस्बेंड्री पाइरगनी रंजन युमनामना एडिशनल सेक्रेटरी महूत अमदी PHED पूजा इलांगबमना डेप्यूटी कमिश्नर बिष्णुपुर की थपक पूरगनी Lakishan Ngamsa Kasumna Director Tribal Affairs and Hills and Managing Director MTDC Puragani Hana Kamaina Deputy Commissioner Thobal Oiragani Saurav Yadavna Deputy Commissioner Tengnopal Amadi U Chaitanyana SDO Waikhong Loinana BDO Laimakhongi Thabak Puragani Atopa MCS Officer Ani Haibadi P Santikumana CEO ZP Kakching Amadi ADC Kakching Amadi M Ingochana AC2 the DC Kakching Oiragani Hairi Order asigi matung inna IAS officer ani haibadi tourism gi director gi thabak paigadoriba L Bikram amadi department asigi hana director oiram labi puja ilangbam ani gi anouba thabak mafam paibagi thabak hantak pangthokadoriba Siroi festival loidri faubadi hana gumna thabak sing adumak paikigani hairi Tongan tongan ba mafam ahum dagi lona thinkraba lalahulup KCPPWG gi lalhobanupi amayauna punna miyoi nipan khusukhulai kayaga konana security force nangarang fagat pangamkre security force na Imphal East ki kaira wangkhem dagi KCPPWG gi lalhoba ahum phaki makhoi sing adudi Naurem Ravi Chandra Singh alias Power Mangangcha Leifam Tentha Khunjau Makhalaikai Yengkokpam Premchand Singh alias Chingsang Ngakpa Leifam Thobal Athokpam Sandabung Amadi Ningthau Khongjam Vikas Singh Leifam Moirang Khunau Mamang Sabal Dagini Makhoi Ahum Dagi magazine Singa Loinana AK rifle A1 rifle M4 rifle SLR rifle .303 rifle Nongmai Maru Kaya Marumga wireless set Singh Fagatki Nakalamaromda security force na Mantri Pukri French colony dagi KCPPWG gi lalhoba mari fagatki makoi sing adudi Wahengbam Bimal Maitai alias Luang Leifam Thangmaiban Laurung Purel Laikai Soren Sangbam Sanjana Devi alias Silaima Leifam Mongsangai Mayai Laikai Senjam James Singh Leifam Icham Khunau Amadi Wangkhai Mayum Tarun Singh Leifam Sagol Bantera Lokham Lairakni Hairi Makhoi Mari Asidagishu magazine ka konana pistol ani Nongmai Maru KCPPWG ki demand letter manga amadi atai potlam kharasu fagat le hairi Atopa amadana Manipur police na ngarang lalahulup asima kimiyoi ama Singjamai police na konba kaibung oinam laikai dagi fagat ki fagal aba lalahuba adudi Sanabam Ratan Singh chahi home fusure Leifam kaibung oinam laikai manaktagini hairi Security force na ngarang chathakiba thiba humbagi thabak amada Bishnupur district ki Kwakta ward number 8 manaktagi Fonsen Phai gap tagi yamlaba khusukulai fagat pangamkre fagatlaba khusukulai sing aduda magazine ka konana .303 rifle .22 semi automatic rifle .303 bolt action rifle
12 bore single barrel gun, 9 mm pistol, 7.62 mm AK ammunition, 7.62 mm SLR ammunition, BP plate, BP jacket, loinina BP helmet sing yauri. Amaromda sekmaigi haibong khokta chathakiba thiba humbagi thabak amadasu khusu khulai sing fagat ki maduda magazine ga konana AK rifle, .303 rifle, pistol number 36 HE hand grenade, Chinese hand grenade, 2-inch mortar HE MK bomb, BP vest, BP plate sing yawi hairi. Tengnopal District Police ki team amana heroin powder ni haina thajaba tongan ba packet taraga mapanda haptuna purakhiba punna gram chani ke supna mangagi arumba oigedaba powder sing gari ama check tawrubadagi fagat pangamkhre gari adu butharakhiba miyoi asi fagat pangamkhre faraba miyoi adudi Assam gi Tamulpur district ki Khandikar Khuldagi Abdul Rauf Khan kawi hairi mangondagi ILP amaga konana atai che chang kharasu fangle hairi Amaromda Churachandpur district ki Gauchin Khub Vengda Leiva Venus Hotel Manaktagi Miyoi ama heroin powder ni chingnaba heroin number 4 kilogram amaga gram chaniga marfutara taruka konana fagat kre fagalaba miyoi adudi Chandel district ki P Cheljang Khuldagi Letmin Thangkawi mahakna hairiba heroin powder sing adu tongan ba sapon kep chamaga supna nipanda sandokna haptuna purambadagi fakhibani hairi Imphal East ki khabam lamkhaida hangba Mangal Football Academy leiba nupa macha sanaroi singi mathakta sexual assault chatharami haibagi maralda chenaba miyoi amasu ngarang Manipur Police ki team amana fagat kre fagatlaba miyoi adudi haingang panthoibi leikaidagi khangembam Sitaljit Maitai kawi panbayai madudi Mangal Football Academy asigi coach ni haina leiriba khabam maning leikaidagi nongthomba Mangal kauba miyoi amasu hanana police na fagat palaikrabani loinana mahakpu Protection of Children from Sexual Offences Act POCSO gi makhada case ama register tawkrabani Yum kai sabada changba machak sing nung leingoi amadi yum thugai bedagi tholakpa polam sing miyamna chatnariba lambida paisinduna thamba sing lauthoknanaba Imphal Municipal Corporation IMC ki maikai dagi khangan khre Hiramasi ki matangda IMC ki maikai dagi aiba cherol thoklaga khan khibata natana public announcement haibadi PS system sizinaduna miyamda khangan bagi thabak chathakre Thangmaiban DM College Road ki lambi gi naketa leiba footpath amadi lambi gi saru kharada kanagumba singna nung leingoi paisinduna thamliba asi lakliba megi tang tara faubagi manungda laukthokdaba tarabadi polam sing adugi mapu sing digi fine oina lupa lising aniga chamnga laukhalagani haina IMC ki maikai digi khangan khi Nakal Amaromda IMC ki Municipal Commissioner K. Chandra Kumar na khudyek piduna thokiba notice amagi matung inna Manipur Municipal Act 1994 gi Section 114 by 115 amadi 116 gi makhada fine oina lupa lising aniga chamnga thibagi chairak fangbata natana makha tana amuka chatharamba thengnarabadi lupka changa haplaga fine thibagi chairak phangba yai haina palli Imphal Municipal Corporation की माइकई दगे थांगमईबम DM College Road के ना दियता दुकान फंबीरीबा मखन खुदिमकी कारबार तौबीरीबा युम ओइना लेबीरीबा फाइ मियाम की मफमदा करीगुंबा खरदंग खंगनजरे मदुदे Manipur Municipalities Act 1994 के Section 114 amade 116 के मखादा public road amade footpath Patawdi nong leingoi leibak nasingba makal amatagi polam sing paisinba yaroi hanana paisinduna leiriba sing ase lakliba megi tang tara 2025 thang je namit phawgi manungda lokthokpiyo karigumba pijariba matam sigi manungda lokthokpidaba tarabade paisin lamleba misat adudage fine oina lupa lising ani chawa tien badal oina la Polam sing ado Imphal Municipal Corporation na sungsoi dana lokat meragani haiduna kwal miyang yopomda nolong na pawgen pijari
Union Minister of State for Social Justice and Empowerment Oriba Ramdas Athawalegi numit nini gi Sikkim khongchat ki manung channa ngarang Sikkim da RPI Athawale State Unit ama lingkhat khre ngarang gi thoram aduda Union Minister of State Ramdas Athawale National Secretary Maheshwar Thaunauzam Party asigi North East in charge Vinod Nikal J amadi atai party gi luchingba kayana saruk yaduna chathakiba khongchat aduda Sikkim Lainga ki Chief Minister Governor yauna makok thongba official kayana makhuiba taramna okhi khongchat aduda Union State Minister na Sikkim State ki Social Justice Department gi review meeting su pangthokhibaga loinana Sikkim da anauba airport sanana ba wafam su haudoklamki khongchat adugi maru oina maram amasu oina Sikkim State ki Ronput District ta RPI Athawale State Unit su hangdoklamki Haudokpagi thoram aduda Maheshwar na Sikkim asi hanagi regional party na chalaiba state ama oibana RPI Athawale ga khwaidagi chanaba state ama oiragani party asi Manipur state ki oina su regional party ama oina state election commission na sakhangduna leirabani asumna Sikkim da su regional party ama oina leiraga hanagi leiriba regional party asi da saugatuna punna chatminaraga awangnongpok India da leiba state sing hena chawkhatpa state amamam oiraknanaba kanna hotna si haiba wafam fongdoki tungda Sikkim da statehood fangkhibagi chahi yankai surakpagi MG Mark da pangthokiba Kudu Cultural Festival da su saruk yakhi Paugi marak thatna atenba break amakhak lauzari Admission open Rajkumari Sanatombi Devi Vidyalaya Pangaigi Lisingani Kunmanga Kuntaruk session gi oina Class 11 Science Samsung Arts admission taunabagi registration open taujare Mahai masing takpi tambibagi lamda sahi kuntra matoi hena mai pakpagi khongjelda khumang yang na changsilak pagaloinana Rajkumari Sanatombi Devi Vidyalaya gi kai khumna jarba founder singi asan bam yeng makada lamjing lamtak piduna lamdam masigi mithoi mihel labamioi kaya leptuna putoktuna lakli Honglagli ba malem gi isel ka chunarba technology amadi technique kaya sizinaduna train tawraba experience lairaba oja kaya na takpi tambiri adom gi agang simbu khunaya sigi achang bayumbi amamang oihanaba makhoi gi yaifaba tunglam chat ki damak school asida tamhanbiduna khudong chaba silobiyu registration form amasung akupa marol vidyalaya asigi pangai gi office counter natraga school gi website tagi phambigani Admission open. PC Allied Health Institute, Com Manipuri, Imphal East, Manipur. Affiliated to Bharat Sevak Samaj, National Development Agency, promoted by Government of India. An authorized career counselor of Om Sterling Global University, Hisar, Haryana. Mafam asida tamba yaba coursing adudi, BSc in Radiology and Imaging Technology, Diploma in X-ray Technology, BSc or Diploma in Medical Laboratory Technology, BSc or Diploma in Operation Theatre Technology, BSc or Diploma in Optometry, BSc or Diploma in Dialysis, Bachelor in Physiotherapy, BSc in Cardiovascular Technology, BSc in Nutrition and Dietetics, Diploma in ECG, Diploma in Autism Spectrum Disorder Education, Diploma in Rehabilitation Psychology. Institute asida kudongchaba kharasu thamjari madudi ahan balakpa mahiroi mangada 20% discount pizagani taruk dagina tara fauda lakpa mahiroi singda 15% discount pizagani tara mathoi dagi kun fauda lakpa mahiroi singi oina 10% discount pizagani relief camp tigi lakpa mahiroi mangada diploma course admission gi oina 50% discount pizari kana leizadrabat natraga orphanage tigi lakpa mahiroi mangagi diploma course ki admission fee free oizagani nupa amasung nupi gi leinanaba hostel gi facility pizari institute asigi oina course amagi 30 seat capacity khaktamak oizagani matam ga chunaraba smart class clinical practice at reputed hospital amadi diagnostic center singda haktheng na tambagi khudong chabasu pizari hairiba coursing asi tamba loibaga job placement gi khudong chabasu pizari akupa marol gi damak contact number 7641934366 natraga 8131064931 natraga email id pcalliedhealthinstitute@gmail.com da pau fawbiraknaba khanghanjari athuba matamda registration tawbiduna khudong chabasing asi lobi haunaba ningsingjari Break ki matung da mayam pamukan na taram nokchari makhata pa pau pizari
Blooming Cultural Academy of Performing Arts ki achumba masak khangu haiba children play among asi Chief Minister Artist Singi Tengbang 2023-2024 gi makhada Festival of Art and Cultural Expression da utkre Lila asi laioi khraba oza ningombam zadumani na iba amadi masamakna lamjing lamtak lamba lila amani ngasi asi hairiba oza asina lekhidaba thabum taruk chapchana phaba numit amasuni numit asida academy asigi lilaroi singna oza sigi mafamda CMAT ki senthang makhada kachaba oina rupmahal theater Imphal da utkibani Matam chadana ikhang khangaudana akanba nonglei nungshit yauna churakhiba nongna maram oiraga Andhra Pradesh ta miyoi tara leikhidre amadi lau singu tawfam hector lising ani chamnga romda amangata kaya thogankhre nongmaijing numitagi churakhiba nong aduna maram oiraga micham kaya gi punsi mangkhiba adugi matangda Andhra Pradesh ki Chief Minister Chandrababu Naidu na mifam mapu oiduna ngarang famkhiba athuba mifam amada nonglei nungshit brajataba nong kanna chubana maram oiraga miyoi tara leikhidre Yensang napi thafam kaya mang takhankhre haina Chandrababu Naidu na phongdokhi leikhidaba sing adu maru oina Tirupati district ta miyoi mari Bapatlada amadi Paraksham district ta miyoi ani amadi Iluru amadi Nelora district ta miyoi amamam leikhide hairi ngarangi mifam aduda Chief Minister Chandrababu Naidu na leikhidaba miyoi sing nongna ama ata thoan khraba laufam amadi insang napi thafam sing adugi compensation sing asinumidang waram fawbagi manungda mari leinaba singna pinanaba khanghanki masigi mathakta braja ta khibadagi si khiba sasan singi compensation sing su pinanaba khanghanki loisilakpada maruiba paw amukhana thamjari BJP North East की कोऑर्डिनेटर MP Dr. Sambit Patra ngarang BJP amadi NPF की MLA sing unaram laba matungda ngasi ayuk atopa luchingba kayaga wari sanarunaba kangpokpi tamna amuk chatre Political gi charang na bafibam ama lairingai charakta mathau tawriba Indian Administrative Service IAS officer taramathoi amadi Manipur Civil Service MCS officer anigi fam hongdok hongjin tawkhre tongan ba mafam ahum dagi lo na thingkraba lalhulu KCPPWG gi lalhubi nupi ama yauna punna miwai nipan kusukulai kayaga konana security force na ngarang fagat pangamkhre amadi matam chadana ikhang khangaudana akanba nonglai nungshit yauna churakhiba nongna maram oiduna Andhra Pradesh ta miwai tara leikhidre laufam kaya amangata thogankhre ISCOM media na santok chaba Manipuri pau pungja sifaw bagi oinadi matang swai solution jare makata ba pau magmit yeng ta duna leibiu